पाउचदे मर पाउ खरा अपडेट तौजरी साइबरडोनेक्स सिटी सेंटर दगी यूक्रेन की लामी जिंग तानथोलखरे यूक्रेन अथुब तेंबांग निरखरे यूक्रेन की नोंपोंग थंगबा सिटी साइबरडोनेक्स की सेंटर अदुदगी यूक्रेन की लामी सिंग अदु रूसिया फोर्स ना तानथोलखरे अने यूक्रेन फोंगदोखरे हारिबा मफम अदुदे यूक्रेन लामी सिंग अदुना रूसियन ट्रूप सिंग सेल कया खुथोगनरखेबने आर्टिलरी पाइबर रूसियन सिंग अदुना सिटी अदुद अटैक क्या मरम चाथारखरे अमसुंग अखोगी यूनिट सिंह सिटी सेंटर अदुदगी ताकथोलपदा मासिरोइन माइ पाखरे अन फेसबुक दा यूक्रेन की मिलिटरी हाइके रूसियन फोर्स न नोपोंग थोप यूक्रेन सिटी अदुदा थोमजिलखि अमसुंग बिचम चा क्या चंगजपम लौरिबा जोन अमदा अकन वेटेक सथरखि सेब्रटोनेक्स ngakto kudamateng wanan banong sub lebak singge ahenba kozogulai tengpang pipirakna ba यूक्रेन ना अथुबगी अपील सिंग तौखरे यूक्रेन की नकन नसु चुमियाना फोंदोखरबा रिपोर्ट अमदा रूसिया न ngaklopiba सेपरेटिस्ट अमदा सिटी अदुगी इकोन कोनबा थोंग अदु नमाइचिन मिते थोगाइख्रे मसुंग बदुना ओइतुना मनुंगदा लेरिबा यूक्रेन डिफेंडर सिंग अदु थोफम लेहेंद्रे हाइके हाउसिक लेरिबा लंबी अनी खक्ति मखोगी लेखमानबा लानमि सिंग अदुदा तौखिबा अदुदा इनबा अमसुंग सरेंडर नत्रगना सीबा असिनी हाना सेपरेटिस्ट के वांगालोय एडवर्ड बासुरेन की वाफम पालोदुना रूसिया की आरआईए एजेंसी हाइके मासिनतना मखोगी अतै लौ तौफम लेते अवंग नोमाइजि ngarang nomaijing ki bidang waramda resident governor sergei gaidaina phongdokhibadadi namidatu ki ngalingai da atop pathong ama thogai khibagi matong severski tonex torel lansinana bagi ikon kon ba thong adu hojik su leiri haike ahom jaba thong adu sinapa yari adu fibam adu kiningai oire tangkhai ama tekre maduda truck singlan bi yadre anmang haike ukraine ki force na building amagi madak building sing ngaktok tun leiriba city aduda nongmai kapnari hana ningthau khaban me tamang haike lanpam madu asuki matik kalli madudi sumnatagi street amakhaki dama ko thongna bana te dubo awangwa building khudingma kidama ko thongnari madu numit ki hani sangna chataraba yai hana magna social media da haike misam cha ke sang je famlok tun leiriba azot chemical plant gi matak tasu atadakham leitana russian artillery kapsilaki hana severodonetsk su marung chaliba luhang region governor guideline haike malem gani subalan chau matung de europe ki lebak amaki bathak khwaidi ki chaupai tek asida miyoi lak jangkhai hena ukraine thadokre lising kya sikhre amsong city sing makup takhre lana sin russia amsong ukraine dagi gas oil amsong grand supply sing thing tuna malem gi energy amsong food crisis ama thogan khre makatarakwa atop manipur gi pauda crore ki demand da balance chief ama khulai paibasingna faraga pukhre Hauki batang sura mitki na bidang pung taraga mathoirom tarakpada kuki lalhaulup amagi commander in chief ni aiba thangkhongam allies Davidson kauba miyoi amana lusing bakutpu amana kasang village dagi gauhan thang apokpa kamjalian kauba marimata thokpa miyoi amaga konana MT Galtam village Singhat subdivision ki chief kamu wan pau faduna pukraba matung da pa crore ani ki senpam pinaraba demand thorakle haire Thadogazi village chief asigi jumda thokhibaga loina khulai paiba sakhang da bam yoising aduna mahakpo faduna puram daita mahaki imongi yoising da su thadog asigi matangda security force sing da pau phirabadi thoganing da thadog sing mayu nagani anasu ki halam ki haire mago faraga puba da sinaki ba bolero MN02 B1120 aduna henglep subdivision gi kolhian village ki manak leiba chingi mafam madhon toklam le haire adaba singhar police ki team amada village chief adu ki khongul lirwada gari adu thengrakhabasu thawba yalamdre haire Hyderabad ki gang rape case minor manga uhang pahong chatakre Hyderabad police ni thawkabar mittasu Javali hills da thokiba gang rape ki thawdok kamari leinana Zabenan manga makatana uhang pahong chatakre Telangana Rashtra Samiti TRS ki leader amagi masanapa amade Majlis Ittihadul Muslimin MIM gi atofa legislator amagi masanapa yauriba Zabenan manga adu Japanal homdagi Jubilee Hills Police Station da putno wangpong chathakibane request adu da chena mafung bari faraba misaka mohriba Sadudin Malik na piba statement da jumpam waraga minor sing adu police officers na wangpong chathakibane Maliki namit marini gi oibu police custody gi matam nawaisu nimit loi khiba ka loinana police mahakpaning thawka nimit court phothoke masagi sahi tara kani fan churaba mi asi chanchal ko the central prison da amukhana thajin ki hawkeba me koni fan da Jubilee Hills da thokeba thawdok adu da equising adu na kari kari thawdang lawkhrabai habigi matang da police na malik tagi marwai information kya phangke mana phongdok fa ofam sing da yumpham or police na surveillance adu bo phang tauke police na surveillance adu ki manung da ahum leba pokpan beta
Makatana wahang pang satagani amasung atay ani aduna jam sa kaisa pawa police custody thamgare. Greater Hyderabad Municipal Corporation GSMC ki corporator ani ki masarfa ani na victim adubo phanaba lang thak tuna baru eba thotang lauke. Victim adu school sing nang na hangka benefit kin homa bang oina de Bengaluru leifa minor amana thobu oiduna. Pangthok party amada fasada thawung khara thengnaraba madung program pangthok leifa fap adu taki satke bane. Egoising asina police phongtor kibada party adu makoina yudha ki vana tragana drugs is na ki balaite police na namajin mit thangai sena thok ki bathok adu ki sin reconstruction pangthok loba matung makatana wang pong sa thagi bane relief camp da agang hombodra rom sangjafam lahore manipur lega ki jathang matung ina divisional forest office thawal amasam district administration thawal na ngarang white house protected forest area da kanglon kaida lam kopsili adna mai makai thode pikrava Laifam Legislature Basing Kidamak Lilong Auribi College ke hostel dalanai oina. Hang liber relief camp da piglipa angang umputra rom amadi masa apik pasien bi mama kaya sul heure. Relief camp da di laitaba atopa khang na sana basing kijum da sangja pam lautun lai basu maya mama yaure. White House sangkom samgi may makai legislature victim sing na hai. Relief camp asda lairiba angang sing kadai da lai su tam gani. Laigang da jum sidorak pa matam da posai hondo hau na da bahwa na bada. Angang sing lairik amadi makai uniform sing batong maram amada khang na dre. Nawalak pada isa sing na tumba hukulak pada police powers and sing amarom na question duna yum thugay pa lak pada gi mai masin tam duna aki akang jaw na ngwai lai jagada ba isa sing asidi aki akang pheu na duna lai re tongi jumpiren semkatsi afaba khunai ama semkatsi haina lenga na lauri basi angang sinda aki akang piba mai masin mathung maram khangan daba asira haina su victim sing na angla duna covid-19 gi matam da su isa sing hai tamba amada phangdana lai rakre Ngasidi amuka lenga ajum tu dek iduna tanthok pi padagi isa sing mahimasin tamba fangdre covid na khara bangan lenga na khara bangan hausikte isa sing barai pak kadom dano tamba ngamdre ana fangdona rake laifam leigera leiroira pairaga leirugera na laifam leigera leiroira pairaga leirugera nang nangi thokpa leiro aiduna jum sidok piduna tanthok piraklaba aikoina lilong haurevi college ke hostel da hojek leiriba asisu kayam kino bolai ba ya gadori bano mafam masum hai tampam ne mai iroi laifam ne JT road banda janata dal united chu yausin gre JT pai muk lambi JT road sempi dabagi mayukta singtong laikai human association nangrak no bidang pung taruk tagi satharke ba pung ni fugani pan gi banna sida janata dal united JTU na sawor gre loidana no bidang ta miam taruk to lambi thengba yauna maira rally zat gre Banasiki matang the singtong leka women association ki president sorok haibam benodini na hai jiribam ki jamna baru oiba JT road asi fatabana maram oraga mamang thagi kun mangata manipur ki minister jang lambi asi sembi na baserol pike lambi asi sembi da badagi ngarang dagi hauna pungni fugani fan lambi thing bagi khongsang asi sangsin bane makata na lambi asi semjan bitri ba phawwa khongsang sangsin ki gane aroi beda content sing asi ki maru oiba paw khara asi ba paw tamjari ba manipur local news youtube channel asi dagi yang biri ba puna mapatha ga sari channel lesson atom da kana badi subscribe to video lesson subscribe to video boloi na like and share to so copy kana puna mapo abakana thaga sari